Online Manipurgi numidangi pau miing tabiriba pumnamakpu thoilaistrumna khurumjari ahanbada Mei Hwba Pao pauning kholidagi lokhocherake su chatnariba natraga chatnadre haiba miyamna chamamnaba leihanganu haukiba chahi 15 da kuki khulai paiba lalupsinga India government amasung Manipur government ga suspension of operation su chatnaduna lakhi haukiba chahi 15 si chahi khudingi maikai ahumagi khuyek pinaduna chahi amamam sangdoktuna lakhi Mamang chahi ki February gi aroiba numita khuyek pinaduna chaliba chahi asigi haukiba February gi aroiba numit February tang 18 fauba chanaraki chanaragliba su asina hojik kuki lalhauba sing yauna kuki militant singna mitai da landa aduna kuki gi leba ama Manipur gi ngamkhai thugairaga semgani haibagi pandamda mitai da landa rakpada khudong chaba lawi su chatnabana India gi amadi Manipur gi security force sing kuki lalhauba sing da khut thaba amadi faba punba yahande masigi khudong chaba asina Manipur gi law and order da akaiba pirakpadagi Manipur state lengang na chanarakpa su adu handokle haina lauthoki adubu India lengang na di su handokpa leitabana Manipur gi law and order ngakpada mateng pangnabagi damak paramilitary force kaya marum lakhalaklabasu kuki militant sing na mitai landar basu karisu tawba yadana leiraki masida mitai miyamna chanaribasu asi India lengang na handoktuna kuki militant sing na khudong chaba lawba yahandaba pamdabadagi su handoknaba kholaw lauduna lakhi adum oinamak India lengang na su handoktabadagi haukiba February 15 phawbagi chu chatnabagi khuyek pinabadu makha tana khuyek pinaduna su sangdoktanaba India lengakta taknaduna lakhi Manipur lengang na su Manipur assembly mifamda su handoknaba India lengakta hainabagi warep lawki hojik su chatnabagi aroiba numit February 15 haukhre adubu su sangdokpagi khuyek pinadre su chatnadre haiba adudi miyamda mayek sengna lengang na khanganba leitri hojik India lengaka ki lalhauba singa su chatnadre su sangdokpagi khuyek pinadre haiba chamamnaba leiri sangdokle haibagi su chamamnaba su leiri asiguma chamamnaba asi lehandaba lengaki achuma khongthang oigani makha tarakpa update yeknabana haraukhinaba akhoi masel hunaduna leiba matam natre chahi ama makhai assembly amadi cabinet meeting yaudraba kuki gi minister ani gi fam lokthokpagi wafam leitri Maheshwar Operation na hunba ruling na mapu ningduna leibana hojik Manipur na thokliba lan asigi waroisin kanana purakadawribano haiba Republican Party of India RPI athawalagi National Secretary su oiriba Manipur gi incharge Maheshwar thongnawjamna fongdorakli Maheshwar thongnawjamna thadorkiba video amada wafam asina fongdoladuna mahangna makhatana hai aikhoi amata oina punsinduna apunba amata oiba firep ama lauduna Manipur kanbagi wakhalon chenba luchingba laidrabra Manipur da hojik chahi ama makhai hena thorakliba irang asida hojik anauba mayonda laktuna kuki narco terrorist na matik mayai leirabra drone fawwasin aduna drone bombing amadi rocket na chingba sidinaduna maitei micham singda landarakliba sida Manipur gi lenga asina chapchawa paukhumpi duna matik chaba thabak thoram amata paikatpa ngamdriba sigi maram kari arunba agenda leibagino thokliba irang asida political gi khudong chaba lawnaba electoral policy tawduna leiriba asi Manipur asi muthatlage khalibra chahi ama makhai hena assembly mifam amadi cabinet meeting yaudraba kuki gi minister ani dagi minister gi fam hojik phawbo lokthokpagi wafam leitri hojik akhoi masel yeknabana harawnabagi mawongda hunaduna leibagi mahutta amatoibagi firep lawrasi opposition amadi ruling hunaduna leiraga miyamda leibak nganghanba asi kayam kuina chathagodoribano haiba wahang kaya hanglakli